ꯑꯍꯥꯟꯕꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯅꯦ ꯑꯗꯩꯗꯤ ꯕꯣꯔꯤ ꯀꯩꯀꯥ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝ ꯈꯨꯠ ꯍꯥꯝꯖꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯩ ꯈꯨꯠ ꯍꯥꯝꯃꯛꯑꯕꯅꯤ ꯕꯤꯠꯀ ꯀꯥꯗꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯕꯤꯠ ꯑꯃ ꯏꯀꯥ ꯀꯥꯗꯦ ꯌꯥꯝ ꯊꯨ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯃꯌꯥꯝ ꯈꯔ ꯌꯣꯟꯅꯩ ꯑꯩꯈꯣꯏ ꯅꯞꯄꯗꯨꯅ ꯆꯅꯞꯅꯦ ꯍꯥꯎꯔꯦ ꯀꯣꯠꯅꯕꯁꯤꯗꯤ ꯀꯣꯠꯅꯕ ꯃꯣꯔꯣꯛꯀ ꯀꯣꯠꯊꯥꯏꯕꯅꯤꯕ ꯈꯨꯍꯥꯎ ꯀꯔꯤꯝ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯩꯒꯤꯗꯤ ꯂꯥꯏꯅ ꯌꯥꯠꯂꯛꯄ ꯈꯌꯥꯠꯇꯨꯗ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯇꯧꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯕꯗꯣ ꯀꯥꯏꯗꯩ ꯂꯧꯔꯨꯗꯣꯏꯅꯣ ꯅꯞꯄꯦꯃꯤ ꯍꯥꯎꯔꯦ ꯀꯣꯠꯅꯕꯁꯤꯗ ꯀꯣꯠꯅꯕ ꯃꯉꯥꯏꯔꯦ ꯀꯣꯠꯇꯅ ꯆꯥꯏ ꯈꯨꯠ ꯑꯅꯤꯈꯛ ꯆꯪꯅ ꯆꯥꯏ ꯑꯗꯨꯗ ꯀꯣꯠꯅꯕꯁꯦ ꯂꯣꯏ ꯂꯣꯏꯁꯟꯂꯦ ꯀꯣꯠꯅꯕ ꯂꯦꯝꯍꯟꯕ ꯌꯥꯗꯦ
hòm làm pull up lối salaga tầm tân tân lẩu mà hết tổ làm cái gì rồi bây giờ cái nó có công xôm để có sẵn bạc last có tí rồi bạc đó là nung đế cao lắm mà học rồi Maruk ma'am ngasigi khamen ga bori ke ka thong se yam tena hawi anuna ngasigi di video se matang saida lesinjarage maruk ma'am bu binod laina amuka na khurumjari mathangi next video da unarase